Ahanmamaktada Meerel gi Mingsel YouTube channel asigi maikaidagi mayambu Ningthoujam Bikash Singh na ikokno na taramna okjari mayamgi mafamda ngasi asengba thokiba wari khara kudol tamjanabagi damak puduna laksare ahanba kudol tamjagadabe wari asi aina class 9 tamningai matamda thengnakiba wari amani wari asida mayamna Thajabiba thajabidaba haibadumadi mayamgi wakhanggi makha ponkhre wari asi mayamgi mafamda kudol tamjarake matamdo ai class 9 tamak tamjabada ngaijari nongmagi yasanglakpa sandia wairamni ai khoi lekai gi ai ga yam luna tinajaba imanaba amakhak lei nongmagi numini nongthi nongmangi nongmamichu khara khai nongshu thili thili chui pakhang macha ama oibagi imanaba aduga aikhoi ani sorokta mahak thokjarui yum hanjik laklami adubu imanabadi mayumda chatkhre aidi aikhoi kunthongromda changai kunthong hek yorokpaga ishada khanghaudana nungsit asaba ama yerekhi matamdudadi aishu nungsit asaba yere habase tasengna bhab oirudabani aishu ingang nai kaishu itau tawdana tuga khyau chungi yumda tapna changai khong thang ifa fajin bagum tawi itungda kananoma inerakadawna susum tawi matamdo nongbu taragadi mai mutpa matamni numitusu mai lakamde matamduda aigi room chaba loidaduna ai khoigi yumgi mayai kada famung tharaga tumi yumdasu aigi imanatana kanamta leiramde iche ichen makhoidi idomchagi masangamdabagi satkirami babasu thabak halaktri ima khakta chakhumda thangmai pudon thaduna chak thongduna leirami khanghaudana mayai ka hek kansilakpaga aigi ishada inam nambagumba ama yam kanna tumninglakhi mitka pangba ngamlaktaba makhai aishu imada haifeti hairambagum tawi ima ai isa se kainom tawre yam tumningi ai famungda kakhatkhi kangkhal su khanki ado ko kamonga hek thengnarupa mikup aduda tumthakhirami ngaihaki matung aigi mangda aishu famung aduda adum tummi taibangumna aduga khanghaudana aikhoigi thong hangdoktuna mushuk muba wangbusu yamna wangi ama hathuwatuna sabtraga loinana aina tumliba famung adu tamna prap changakhi aduga aina ngaklidi kangkhalsu khalibani mushuk muba masak mamaisu uba fangdraba wangbusu aigi famung dugi kangkhal chekhok tudagi henbagum ui prap changaklaga aina hibliba famung adugi kangkhal adu makhut makna fakairaga changlakpugum kangkhal chiret haidorai aidi tanjaduda khonchel thokna haifeti laukhi adubu mushuk muba aduna kangkhal hek haidora aga aigi khori ngaksham tamna makutuna kanna melakhi ai isa machi lengbu fau khajikta lengbu fau ngamkhide ai isa pumnamak khangsi sidaki aigi wakaldadi khanjaki aigi aroiba matam yorakle adubu aina laukhiba adu aigi mana taraba male imana makhutta pudon thaumai adu phairaduna hatu aigi nakta changlakhi aingonda imana mai okhi tubu aingonda imana mai okhi de hai adubu ai gyan takhiramde imashu mathanta tofung khangdraduna kapcharami kona thangda imana aibu lawaida manam shut nambirai khudangda hang chiglai imana manam namlakpa mikuptuda ai taibang gyan lakhi imana aibu konduna kapki wari asiga loinana asengba thokiba wari amaga mayami mafamda kudol tamjake wari asi aigi subscriber amana WhatsApp ke kuthanga thabirakpani mangonda asengba thokiba wari amani mahaki mochinduna aina mayami mafamda pathok charaklage ai khungang amadagini aikhoigi khundadi chingda sing chanba yamna chatnei aishu nongma chingda sing thiba chatlammi aina chatpada imidang wairamgi pung 3:30 tare ching ado asukki matik sui adubu ai isada ka imata pokjade sing thibal loiraduna ai lambida lakpada
ꯅꯣꯡꯆꯨ ꯑꯣꯏ ꯂꯝꯄꯥꯛ ꯑꯣꯏ ꯇꯧꯕ ꯃꯐꯝ ꯑꯃ ꯎꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯐꯝꯗꯣ ꯊꯥꯏꯅ ꯍꯅꯨꯕꯤ ꯑꯃꯅ ꯕꯨꯠ ꯁꯥꯟꯅꯔꯝꯕ ꯃꯐꯝꯅꯤ ꯍꯥꯏꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯆꯤꯕꯣꯟ ꯉꯥꯡꯅꯕ ꯃꯐꯝ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯈꯟꯊꯕ ꯇꯧꯗꯨꯅ ꯁꯨꯝ ꯂꯥꯛꯏ꯫ ꯅꯨꯃꯤꯠꯁꯦ ꯇꯥꯈ꯭ꯔꯦ꯫ ꯍꯤꯡꯒꯣꯜ ꯑꯗꯨ ꯑꯩꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒ ꯀꯩꯁꯨ ꯌꯥꯝꯅ ꯂꯥꯞꯅꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯒꯤ ꯘꯔꯤ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 6 ꯈꯔ ꯍꯦꯜꯂꯝꯃꯤ꯫ ꯑꯩ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯂꯥꯛꯏ꯫ ꯑꯩ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯄꯥ ꯍꯦꯛ ꯌꯧꯕꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯂꯥꯛꯇꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯑꯩ ꯏꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃꯗꯤ ꯄꯣꯛꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯑꯩ ꯁꯤꯡꯕꯨꯜ ꯑꯗꯨ ꯄꯨꯅ ꯇꯨꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯊꯣꯛꯂꯨꯕꯗ ꯑꯃꯨꯕ ꯑꯃ ꯁꯠ ꯂꯥꯎꯅ ꯆꯠꯈꯤ, ꯁꯝꯈꯤ꯫ ꯑꯩ ꯃꯤꯍꯨꯟ ꯁꯨꯗ꯭ꯔꯦ꯫ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩ ꯈꯣꯟꯖꯦꯜ ꯀꯟꯅ ꯂꯥꯎꯗꯨꯅ ꯁꯤꯡ ꯑꯗꯨ ꯊꯥꯗꯔꯝꯂꯒ ꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗꯤ ꯄꯨꯔꯥ ꯃꯝꯈ꯭ꯔꯦ꯫ ꯂꯝꯕꯤꯗꯨ ꯀꯅꯥꯁꯨ ꯆꯠꯇ꯭ꯔꯦ꯫ ꯑꯩꯅ ꯆꯦꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯃꯆꯤꯟ ꯑꯗꯨ ꯌꯧꯔꯦ꯫ ꯑꯩ ꯂꯩꯔꯛ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯩ꯫ ꯑꯗꯨꯒ ꯑꯩ ꯃꯇꯦꯛ ꯑꯃ ꯆꯠꯄ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯅꯤꯡꯗ ꯃꯤ ꯂꯥꯡꯕꯒꯨꯝꯕ, ꯏꯁꯩ ꯉꯪꯕꯒꯨꯝꯕ ꯑꯃ ꯇꯥꯔꯛꯈꯤ꯫ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯑꯩ ꯏꯁꯥꯗꯣ ꯄꯥꯈꯠꯈꯤꯕꯅ ꯑꯩ ꯆꯦꯜꯂꯤ꯫ ꯑꯩꯅ ꯀꯨꯟꯊꯣꯡ ꯍꯦꯛ ꯂꯥꯟꯁꯤꯜꯂꯛꯄꯒ ꯅꯨꯄꯤꯒꯤ ꯁꯕꯥꯟꯗꯧꯅ ꯇꯧꯕ ꯑꯃ ꯑꯩꯒꯤ ꯅꯥꯀꯟ ꯑꯣꯏꯔꯞꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩ ꯋꯥ ꯉꯥꯡꯕꯁꯨ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ, ꯈꯣꯡ ꯊꯥꯡꯕꯁꯨ ꯊꯣꯛꯇ꯭ꯔꯦ꯫ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯗꯨ ꯃꯃꯥꯏ ꯇꯞꯅ ꯅꯣꯟꯈꯠꯂꯛꯏ꯫ ꯑꯩ ꯇꯁꯦꯡꯅ ꯎꯔꯦ꯫ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯊꯥꯕꯜ ꯃꯉꯥꯜꯒꯤ ꯃꯔꯛꯇꯨꯗ ꯃꯥꯒꯤ ꯃꯃꯥꯏꯗꯨ ꯑꯉꯛꯄ ꯑꯀꯤꯕ ꯑꯃꯅꯤ꯫ ꯃꯃꯤꯠ ꯑꯅꯤꯗꯨꯕꯨꯗꯤ ꯌꯥꯎꯗ꯭ꯔꯦ꯫ ꯃꯃꯥꯏꯗꯨꯁꯨ ꯌꯦꯡꯕꯗ ꯑꯩ ꯁꯝꯇꯨ ꯆꯞ ꯌꯨꯡꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯪꯒꯣꯜꯗ ꯃꯥꯏꯕꯅꯦ, ꯏꯃꯥꯅꯦ, ꯏꯅꯥꯎꯅꯨꯄꯤꯅꯦ ꯂꯩꯔꯝꯃꯤ꯫ ꯑꯩ ꯏꯃꯥꯗ ꯍꯪꯉꯤ, ꯀꯔꯝꯅ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕꯅꯣ? ꯏꯃꯥꯅ, ꯑꯩꯅ ꯃꯪꯒꯣꯟꯗ ꯅꯪ ꯉꯥꯏꯔꯝꯕꯒꯤ ꯉꯥꯏꯍꯥꯛ ꯎꯏꯔꯨꯝ ꯇꯧꯔꯤꯉꯩ ꯑꯗꯨꯗ ꯑꯩꯅ ꯃꯤꯒꯨꯝꯕ ꯑꯃ ꯇꯨꯕ ꯃꯈꯣꯟ ꯇꯥꯗꯨꯅ ꯂꯥꯇꯦꯟ ꯑꯁꯤ ꯄꯥꯏꯔꯒ ꯆꯪꯉꯨꯕꯗꯅꯤ ꯅꯪꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯎꯞꯄꯒ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ꯫ ꯃꯥꯏꯕꯅ ꯂꯥꯏ ꯈꯣꯏꯔꯝꯊꯣꯛꯄꯤꯔꯦ꯫ ꯃꯗꯨꯗꯒꯤ ꯑꯩ ꯃꯗꯨꯒꯤ ꯂꯝꯕꯤꯗꯣ ꯑꯌꯨꯛ ꯅꯠꯇꯅ ꯃꯇꯨꯡ ꯆꯠꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯅ ꯋꯥꯆꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯈꯤꯕꯒ ꯏꯔꯣꯏꯅꯅ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯒ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ 2016ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯣꯄꯔꯦꯁꯟ ꯇꯧꯗꯕ ꯌꯥꯗꯕꯗꯒꯤ ꯄꯨꯈꯠꯄꯅꯤ꯫ ꯑꯣꯄꯔꯦꯁꯟꯗꯣ ꯊꯨꯅ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯄꯨꯈꯠꯄ꯫ ꯅꯣꯡ ꯉꯥꯟꯕꯒ ꯑꯌꯨꯛꯇ ꯑꯗꯨꯝ ꯇꯧꯔꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯣ ꯑꯩ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯑꯣꯄꯔꯦꯁꯟ ꯇꯧꯔꯨꯕꯒꯤ ꯆꯩꯅꯥꯈꯣꯟꯗꯨꯅ ꯑꯍꯤꯡꯗꯣ ꯇꯨꯝꯕ ꯌꯥꯗꯕꯗꯒꯤ ꯑꯩ ꯑꯗꯨꯝ ꯃꯤꯠꯁꯦ ꯄꯥꯡꯂꯒ ꯂꯩꯔꯤ꯫ ꯑꯩꯒꯤ ꯁꯦꯕꯥ ꯂꯥꯛꯄ ꯃꯈꯣꯏꯗꯤ ꯋꯥꯔꯗꯨꯅ ꯇꯨꯝꯊꯈꯤꯕ ꯃꯇꯝꯅꯤ꯫ ꯊꯪꯅꯔꯤꯕ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ꯫ ꯏꯆꯤꯛ ꯆꯤꯛꯏ꯫ ꯑꯩꯗꯤ ꯇꯨꯝꯅꯕ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯝ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯔꯁ ꯂꯩꯕ ꯑꯗꯣꯝꯗ ꯀꯥꯇꯤꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯈꯔ ꯊꯥꯗꯕꯒꯨꯝ ꯇꯧꯏ꯫ ꯃꯈꯣꯜꯗꯨ ꯌꯥꯝꯅ ꯍꯧꯏ꯫ ꯏꯆꯤꯛ ꯆꯤꯛꯄꯅꯤꯅ ꯑꯩꯁꯨ ꯅꯔꯁꯁꯤꯡꯁꯦ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯗ꯭ꯔꯤ ꯃꯥꯜꯂꯦ ꯈꯜꯂꯨꯏ꯫ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯒꯨꯝꯅ ꯑꯩꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯄꯒꯨꯝꯅ ꯇꯧꯏ꯫ ꯑꯩꯁꯨ ꯃꯤ ꯇꯣꯏꯂꯦꯠ ꯔꯣꯝꯗ ꯆꯠꯂꯤ ꯃꯥꯜꯂꯤ ꯈꯜꯂꯨꯏ꯫ ꯑꯗꯨꯒꯗꯤ ꯑꯩꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯆꯪꯉꯛꯂꯦ꯫ ꯑꯩꯒꯤ ꯏꯅꯥꯛ ꯌꯧꯕꯒ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯑꯩꯅ ꯀꯅꯥꯅꯣ ꯂꯥꯛꯏꯁꯤꯕꯨ ꯌꯦꯡꯂꯨꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯩꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯕꯗ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯇꯨꯝꯅꯔꯝꯃꯤ꯫ ꯅꯔꯁ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯊꯣꯡ ꯂꯣꯜꯂꯒ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩ ꯌꯥꯝꯅ ꯉꯛꯏ꯫ ꯉꯛꯅ ꯂꯩꯔꯤꯉꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛꯁꯨ ꯃꯤ ꯆꯠꯄꯗꯧꯅ ꯇꯧꯔꯛꯂꯦ꯫ ꯍꯟꯗꯛꯇꯤ ꯌꯦꯡꯉꯒꯦ ꯈꯟꯗꯨꯅ ꯌꯥꯝ ꯋꯥꯅ ꯁꯧꯒꯠꯇꯨꯅ ꯌꯦꯡꯕꯗ ꯃꯃꯤ ꯁꯥꯃꯤ ꯑꯃ ꯆꯠꯄꯗꯨ ꯎꯕꯗꯒꯤ ꯀꯤꯕꯗꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯇꯨꯝꯕ ꯑꯩꯒꯤ ꯁꯦꯕꯥ ꯂꯥꯛꯄ ꯃꯤꯗꯣ ꯀꯧꯗꯨꯅ ꯍꯧꯗꯣꯛꯂꯦ꯫ ꯑꯍꯤꯡꯗꯨꯃ ꯀꯤꯕꯗꯒꯤ ꯑꯩ ꯇꯨꯝꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯀꯅꯤ ꯈꯟꯕꯗ ꯑꯩ ꯌꯧꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯅ ꯑꯍꯤꯡꯗ ꯇꯧꯕꯗꯣ ꯍꯥꯏꯕꯗꯒꯤ ꯉꯁꯤꯗꯤ ꯀꯥꯡꯈꯟ ꯈꯜꯂꯒ ꯇꯨꯝꯃꯤ꯫ ꯉꯔꯥꯡꯗꯤ ꯑꯩꯅ ꯁꯥꯏ ꯍꯥꯏꯗꯨꯅ ꯀꯥꯡꯈꯟ ꯈꯜꯍꯟꯗꯕꯅꯤ꯫
ꯀꯥꯡꯈꯟ ꯈꯜꯂꯒ ꯇꯨꯝꯕ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗ꯭ꯔꯦ, ꯑꯀꯤꯕꯁꯨ ꯐꯥꯎꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯁꯨ ꯅꯨꯃꯤꯠꯇꯨ ꯀꯥꯎꯗ꯭ꯔꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩ ꯂꯥꯏ ꯂꯩ ꯍꯥꯏꯕꯁꯦ ꯊꯥꯖꯈꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯊꯣꯛꯄ ꯊꯧꯗꯣꯛꯇꯣ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯅꯥꯀꯣꯡꯁꯤꯅ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯎꯔꯁꯨ ꯇꯥꯔꯁꯨ ꯃꯤꯉꯣꯟꯗ ꯍꯥꯏꯔꯨꯕꯗꯗꯤ ꯀꯅꯥꯅꯁꯨ ꯊꯥꯖꯕꯤꯗꯦ꯫ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯒꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯖꯔꯛꯂꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯅꯥꯎꯕ ꯀꯧꯕ ꯑꯃꯅ ꯋꯥꯆꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯖꯔꯛꯂꯒꯦ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯩꯅ ꯆꯍꯤ 12 ꯁꯨꯕ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯑꯩꯒꯤ ꯀꯀꯥ ꯑꯃꯅ ꯑꯩꯕꯨ ꯄꯨꯗꯨꯅ ꯄꯟꯖꯥꯕꯀꯤ ꯀꯥ ꯕꯔꯥ ꯑꯃꯗ ꯊꯕꯛ ꯑꯃꯒꯤ ꯂꯩꯈꯤ꯫ ꯀꯥ ꯕꯔꯥ ꯑꯁꯦ ꯗꯂꯥꯟꯁꯨ ꯁꯥꯏ꯫ ꯗꯂꯥꯟ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯌꯥꯡ ꯁꯤꯐꯥꯏ ꯀꯌꯥ ꯑꯃꯁꯨ ꯂꯩ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯁꯥꯇ꯭ꯔ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯕ ꯅꯨꯃꯤꯠ 2 ꯍꯦꯛ ꯁꯨꯕ ꯃꯇꯝꯗ ꯁꯥꯇ꯭ꯔꯁꯤꯡꯗꯣ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈꯤ꯫ ꯀꯔꯤꯒꯤꯅꯣꯗꯤ ꯈꯪꯗꯦ꯫ ꯑꯩꯗꯤ ꯑꯉꯥꯡꯁꯨ ꯑꯣꯏꯕꯅ ꯑꯁꯨꯝꯅ ꯅꯨꯃꯤꯠ 4 ꯁꯨꯕ ꯀꯥꯟꯗ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃꯒꯤ ꯑꯀꯤꯕ ꯁꯛꯇꯝꯗ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ ꯃꯤꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯎꯔꯦ꯫ ꯑꯩꯗꯤ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯦ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯁꯝ ꯃꯌꯥꯝ ꯇꯥꯔꯝꯃꯤ꯫ ꯁꯝ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯀꯀꯥꯅ ꯈꯨꯟꯗꯣꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 2-3 ꯂꯦꯞꯇꯅ ꯇꯥꯔꯝꯂꯦ꯫ ꯅꯣꯡꯃꯗꯤ ꯀꯀꯥ ꯑꯃꯅ ꯈꯪꯅꯤ ꯉꯁꯤꯗꯤ ꯍꯥꯏꯗꯨꯅ ꯁꯝ ꯑꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯈꯥꯡꯗ ꯉꯧꯔꯨꯔꯦ꯫ ꯂꯩꯃꯤꯟꯅꯕ ꯀꯀꯥ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯌꯨ ꯂꯧꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯌꯨ ꯂꯧꯕ ꯆꯠꯂꯤ꯫ ꯂꯧꯔꯨꯗꯨꯅ ꯀꯀꯥꯗ ꯄꯤꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯕꯨ ꯈꯪꯍꯜꯂꯒꯦ ꯍꯥꯏꯕꯒꯨꯝ ꯇꯧꯔꯛꯂꯤꯕ ꯊꯣꯡꯁꯨ ꯃꯁꯥꯅ ꯃꯊꯟꯇ ꯍꯥꯡꯗꯣꯛꯆꯔꯛꯏ꯫ ꯑꯩꯁꯨ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ꯫ ꯊꯣꯡꯅꯥꯎꯒꯤ ꯃꯤꯡꯁꯦꯜ ꯃꯄꯥꯗ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯎꯠꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯣ ꯃꯈꯣꯡ ꯃꯨꯁꯤꯟ ꯃꯨꯏ꯫ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯁꯛꯇꯝ ꯀꯌꯥꯗꯣ ꯅꯨꯄꯥ ꯈꯔꯅ ꯃꯥꯕꯨ ꯍꯥꯠꯈꯤꯕ ꯃꯥꯜꯂꯦ꯫ ꯀꯀꯥ ꯍꯣꯏꯗꯤ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯤ꯫ ꯑꯩꯉꯣꯟꯗ ꯇꯨꯝꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯦ꯫ ꯑꯩꯅ ꯀꯀꯥꯗ ꯍꯥꯏ, ꯀꯀꯥ ꯑꯩ ꯃꯐꯝꯁꯦ ꯌꯥꯝꯅ ꯀꯤꯌꯦ, ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯁꯤ ꯍꯥꯏꯗꯨꯅ ꯀꯀꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯀꯀꯥꯅ ꯀꯥ ꯕꯔꯥ ꯑꯗꯨꯒꯤ ꯃꯄꯨꯗ ꯍꯥꯏꯅꯗꯨꯅ ꯃꯐꯝ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯈꯤ꯫ ꯕꯟꯇꯨ ꯀꯧꯕ ꯑꯃꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ꯫ 2000 ꯑꯗꯨꯋꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯗꯨꯝ ꯌꯥꯝꯃꯤ꯫ ꯖꯣꯏꯟ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯂꯩꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯙꯧꯁꯨ ꯄꯨꯂꯤꯁꯇ ꯐꯝ ꯆꯥꯎꯅ ꯂꯩꯔꯤ꯫ ꯑꯩꯈꯣꯏ ꯕꯣꯕꯣꯛꯇꯣ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕꯗꯒꯤ ꯀꯟꯅ ꯅꯥꯔꯒ ꯂꯩ꯫ ꯁꯨꯝ ꯅꯥꯕ ꯍꯦꯟꯖꯜꯂꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯤ꯫ ꯄꯣꯔꯣꯝꯄꯥꯠꯀꯤ JN ꯍꯣꯁꯄꯤꯇꯥꯜꯗ ꯏꯁꯄꯤꯁꯦꯜ ꯋꯥꯔꯗꯇ ꯗꯣꯛꯇꯔꯁꯤꯡꯅ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯂꯩ꯫ ꯕꯣꯕꯣꯛꯅ ꯕꯦꯗꯇꯨꯗ ꯍꯤꯞꯄꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯗꯧꯗꯧ, ꯄꯄꯥ, ꯃꯃꯥ, ꯀꯀꯥ ꯍꯣꯏ ꯑꯩꯈꯣꯏ ꯀꯣꯏꯁꯤꯜꯂꯒ ꯐꯝꯃꯤ꯫ ꯅꯨꯡꯊꯤꯜ ꯑꯃꯗꯤ ꯃꯁꯥꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯛꯈꯤ꯫ ꯃꯁꯥꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯛꯄꯗꯒꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯗꯤꯁꯆꯥꯔꯖ ꯇꯧꯅꯕ ꯗꯣꯛꯇꯔ 2 ꯑꯃꯗꯤ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯅꯨꯡꯗꯥꯡꯗ ꯄꯨꯅꯕ ꯂꯩꯔꯝꯃꯤ꯫ ꯁꯟꯙ꯭ꯌꯥ ꯆꯪꯂꯛꯄ ꯃꯇꯝꯗꯅꯤ ꯕꯣꯕꯣꯛꯀꯤ ꯃꯅꯥꯎꯅꯨꯄꯤꯅ ꯕꯥꯠꯔꯨꯝꯗ ꯂꯩꯔꯤꯀꯥꯟꯗ ꯃꯥꯒꯤ ꯃꯃꯤꯡ ꯀꯧꯔꯛꯏ꯫ ꯕꯣꯕꯣꯛꯇꯣꯟꯗꯣ ꯃꯥꯅ ꯕꯥꯠꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯒ ꯑꯩꯒꯤ ꯃꯤꯡ ꯀꯧꯕ꯭ꯔꯣ ꯅꯣꯏꯕꯨ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯀꯧꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯗꯨ ꯍꯥꯏꯕꯗꯒꯤ ꯕꯣꯕꯣꯛꯇꯣꯟꯅ ꯔꯨꯝ ꯑꯗꯣ ꯙꯨꯞ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯒꯠꯂꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯦꯝꯕꯨꯂꯦꯟꯁ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯐꯤꯁꯤꯡ ꯊꯨꯞꯄꯒ ꯂꯩꯈꯤ꯫ ꯈꯪꯍꯧꯗꯅ ꯊꯣꯡꯅꯥꯎꯗ ꯑꯃꯨꯕ ꯑꯃ ꯄꯥꯏꯔꯒ ꯂꯩꯕ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯎꯔꯦ꯫ ꯑꯗꯨ ꯎꯕꯗꯒꯤ ꯙꯨꯞ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯔꯨꯝ ꯑꯗꯨ ꯑꯃꯨꯛ ꯂꯣꯏꯅ ꯊꯥꯗꯣꯛꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯕꯗꯣ ꯑꯃꯨꯛ ꯇꯞꯅ ꯃꯥꯡꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯣꯕꯣꯛꯇꯣ ꯗꯧꯗꯧꯕꯨ ꯃꯅꯥꯛꯇ ꯐꯝꯃꯨ ꯂꯥꯎ ꯍꯥꯏꯅ ꯀꯧꯁꯜꯂꯒ ꯐꯝꯍꯟꯗꯨꯅ ꯗꯧꯗꯧꯗ ꯌꯦꯡꯉꯒ ꯌꯥꯝ ꯀꯞꯄꯤ꯫ ꯗꯣꯛꯇꯔ ꯂꯥꯛꯇꯨꯅ ꯆꯦꯛ ꯇꯧꯕꯒꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩ꯫ ꯑꯩꯁꯨ ꯐꯝꯃꯒ ꯏꯅꯥꯎꯄꯥ ꯑꯃꯒ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯒꯥꯔꯗ ꯑꯃꯅ ꯑꯥꯗ ꯀꯩꯅꯣꯝꯃ ꯂꯥꯛꯑꯦ ꯍꯥꯏꯈꯤ꯫ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯌꯦꯡꯕꯗꯗꯤ ꯃꯨꯁꯨꯛ ꯃꯨꯕ
ꯂꯥꯏ ꯀꯨꯝꯂꯕ ꯊꯥꯛ ꯊꯥꯛ ꯅꯥꯏꯕ ꯑꯃꯨꯕ ꯑꯍꯨꯝ ꯄꯥꯏꯔꯛꯇꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯇꯞꯅ ꯁꯨꯝ ꯃꯥꯡꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯦꯝꯕꯨꯂꯦꯟꯁ ꯂꯥꯛꯂꯕ ꯃꯇꯨꯡ ꯑꯦꯝꯕꯨꯂꯦꯟꯁꯇ ꯍꯥꯞꯂꯒ ꯁꯤꯖꯒꯤ ꯂꯝꯕꯤꯗ ꯕꯣꯕꯣꯛꯇꯣ ꯑꯔꯣꯏꯕ ꯌꯥꯍꯦꯞ ꯇꯥꯟꯈꯤ꯫ ꯋꯥꯔꯤ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯗꯣꯝꯒꯤ ꯋꯥꯔꯤ ꯌꯥꯎꯕꯤꯔꯛꯇꯕ ꯇꯥꯔꯕꯁꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯒꯅꯨ꯫ ꯃꯊꯪꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯗ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯆꯤꯊꯗꯅ ꯍꯥꯞꯆꯔꯛꯀꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯀꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯦꯡꯕ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯅ ꯏꯖꯕ ꯑꯣꯏꯕꯤꯔꯕꯁꯨ ꯂꯩꯕꯤꯔꯕꯗꯤ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯊꯥꯕꯤꯔꯛꯎ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫